Union Finance Minister Nirmala Sitharaman na Lok Sabha da senba chahi English ani kun manga kun taruki Union Budget puthokre ngasi puthokliba Union Budget asi Modi na luching balenga ki ahum suba term gi anirak suba budget oibata natana Nirmala Sitharaman na kumja English ani ga tarama pandagi Union Finance Minister oina thau purak padagi thangna na puthokpa nipan rak suba budget oire Union Finance Minister Nirmala Sitharaman na puthokiba budget aduda MSMEs ki oiba Anova classification criteria yaun modified uran scheme loinana footwear amade leather sector singbu pukning thaugatpa scheme singna ahenba mitheng thambatanatana lakliba chahi manga asida ahenba medical seat listing humfutara manga hapchinbagi wafam sing lauthoke loinana anova income tax bill na mathangi chayolda puthokani haina minister na phongdoke senba chahi listing ani kun manga kun taruke union budget puthokladuna Union Finance Minister Nirmala Sitharaman hai income lakh tarani thoigi manungda laibasingi oina income tax zero regime oigani haire parliamentary bulletin gi matungina budget session asi tangkakani thokna pangthokani haire ahan batangka ki oina ngarang January 13 dagi hauraga ngasi union budget puthoklaga session asi February 10 fauba chathagani haire loinana ani suba tangka ki session asina lakliba March 10 dagi hauraga April 3 fauba chathagadabani haire panbayabadi parliament ke budget session English singani kun manga ngarang laibak asigi President Draupadi Murmu na wangang dun house animakta haudokraba matung ngarang Union Finance Minister Nirmala Sitharaman na parliament ke house animakta economy survey su puthokibane